Lilygi mamaso thogdok wathok khangnaba asangba matamda Facebook pai. Machanupina viral chalakpada mayamna karamba makhalgi comment piramgani haiba khangi. Khudakta Raju da call tawi. Makoi ahum conference piraga wari sanari. Rajo, yumdugi property do athuba matamda hana yenthoknase. Aduga mibu mingcha thianbagi loganbu defamation law panbiyo. Raju na ai tawge. Adubu Lily da kidnap tawki haibagi evidence laitabana mahakbu prosecute tawrabasu aroibada mangonda ekoina karisu tawba ngamloi. Lily na evidence haiba. Matamduda aidi gyan mangkhibana logana ingonda kari tawki haiba amata khangkhaude. Aina wakhal lakpada tomthin khaktane aina ukhiba. Mahakna natraga Oliver na aigidamak lepiduna Jaski mamangda testify tawnaba haijabana phagadra. Uncle Raju naso courta lawsuit ama file tawkre hairaklabanina internet da aigi post thagatpadi lepkhrani. Masina matam kharagi oinadi mangondagi sapana hingba ngamlani. Lily Logana tawrakliba series of action mayamdo ningsingluraga sauribani. Aina lawsuit se mai paklabaso miyamna aibu noknabadi soidana yaurakani. Mathangi numitki nungthilni Lily mahaki photo thagatkhiba web page to amok refresh tawduna yengbada post to amata yauramdre. Lily aroibada safare haibagi mawongda maithong makalami. Olivia gi call lakpado urami web page tagi post delete tawkribado Olivia na tawramgani khanna paikhatli. Olivia online da aigi post amta yauramdre nangna contact tawrubagira. Phone da Olivia na Lily aina tawbanati aina admin da lawthoknaba haibada lawthoknaba process tawri hairi. Aigi mamangda hana kanagumba amana hairamba male. Lily kanana mateng panglamba oiramgani haina khali. Olivia na aina taba nangi mateng pangnaba kana da haikhiba yauge. Lily ngaiha khalaba matungda aigi uncle ama leye. Mahak famous lawyer ne. Mahak na loganbu court ta su tawkhibane. Just na mahakbu sumon tawduna postingda delete tawnaba hairambasu yaye. Olivia so pawdu tabada yamna harawi. Aikoina tamthiba nupadubu lemna tharoidabane. Maralgi matungina mahaksu dandi phanglani hojikti. Ado nang sonthabadi yadeko. Mahakna aibu chit tawramba khaktang oirabadi ai tumina laithoklamba yai. Adubu mahakna kidnap tawraklabanina aina kadawbagi pukning sonthana laigani. Phone thamkraba matungda Lily bathroom da irujari. Karigino khangde tomthinna mahaki mateng pangkiba mayamdu ningsinglai. Aigi punsida khaludaba incident kaya ma thoklibase karigino. Mahak lairamdrabadi aigi punsi kari oiramgani. Bathroom dagi thoraklaga mahakki phone da unknown number dagi text message ama lai. Message to parubada Lily nang phai aingonda adu yongna tawba ngamba. Adubo nang mai pakle hainadi napan ka khino. Aigi khutta nangi photo marang kaina lei. Makhata na aibu court ta sumon tawraklabadi nangi michat hena thiangani. Aikoi ani so punna mangminagani. Tawrakliba number do save tawdrabaso message to pabada logan gini haiba khangi. Lily so message to paba loiraga SMS to screenshot lauraga mahakki parents amasung Raju da share tawrami. Lily di message to bo hanna pajari. Nangna di khangde. Message sina nangna igi photo thagatpani haibagi araiba evidence oigani haibadi. Mikup tuda Lily karigumba kharasu ningsinglai. Tomthina haikibada mahakki bodyguard na logan ki phone thukai ki yauramba photo mayam so
loina delete tawkhre aduga mataw karamna lokanda aigi photo leiriba wakal se khaluraga Lily mahaki phone da amuk yengduna tomthinda call tawnaba honari adubu Lily da tomthin gi any contact information amata leite tomthinna mahakbu aruba lanfam kayadagi kallabaso ngaihaki oinadi fattaba wakhal amada tomthin oiramgadra hainaso amuk khali mahakti ichat amada leibe mini mahaknadi asigumbase tawramloida thangnaba numita Lily yumdagi mapan thoktana adumak leiri Logan gi family kana sulakte call message na chingba sulakte internet ta mahaki negative news so amata thagalakpa thengnade pumnamak safana leiri nungthil gi pung ama tarakpada Lily gi mama mapa mayumda halaklami mahaki damak khalaga lakani haikiba date gi ngankhatna laklibani matam kuina urudraba mama mapa bu ubada Lily makhong thangba thokta leptuna makhutna mamaibu khumjinduna kaplaga leiri Lily gi mama su chensilaktuna machabu nungsina konbiduna kaplibadu themjinbi hojikti aikhoi la asidi ichana kaigi kaptoino sese kapkunu se karigino khangde angang oiringaidagi mamagi manakta adum leirakpanara kaino mamagi thagat wahai ama ani sida Lily waramba pumba koklabadawna tawi Lily gi mamado machagi chemistry yamna khangi angang oiringaida yamna strict oina loinarakpani Lily su makhoida pukjel khoiba thabak amata tawraktri tawge haina su khande makhoi aniso lamlapna lakpani haibagi awaba pumba kauthokhtuna machada wahang hangba haurai Lily thodok singdu liba ngamda kaptuna lei Logan amasung mahak mari leinaba mi singi mamangda kari sukhandaba saduna khatnaba ngambani Olivia Tomthin amasung mahaki marup mapang singi mamangda wakhal chawthokna leiba saduna pukninggi awaba kari su uthoktabani adubu mama mapagi mamangdadi haina ruba leite turelgi isingna leimaida pathorakpagum birang mahaksu mitludagi sinthaba lepte mamagi makhwangda konduna wari lina kapli Lily gi mamado haukiba matam kharasida machada takiba awaba mayamdu khangbada sauna makhoi makna adu yona aigi ichada Lily gi mapaso themjinba yawrai hojikti aikhoi hale edana makhoina kaisu tawba ngamaroi mama nangsu yamna phinkinu tapthau khalluba punamak tayonnaramida aidi loganse adumna phalamloi khalludabani hairakliba asimakni Lily masa matomta hangduna lakliba sisu Lily gi mapana oiningba ma hekta oijasano thokningba case thokjasano aigi ichadi makhoina kaidawnungda lakjahanba yaroi nganglakliba ton ado normal oirabaso athra yamna leina masa manungdagi omchaknana nganglaklibani Lily gi mapado matam pumbada good temper oiduna lei adubu saukrabadi mi phawba hatpa ngambagi mathawna leiba nupani Lily su masi khangbana mapada nongmata wakana ngangba ngamjade pukningda aikhoi mamana haikibagi matungina aikhoi bana sawba ukibase chahi 10 gi mamangdani matamduda mahakna leiriba institute aduda material batch khara unqualified oiki approver adusu central authorities ka mari leinaba oiramki provincial officials da corruption tawi haiduna material mayamdo mai thatoki asigumba inferior materials mai thabase lebak amagi logi against ne akon bada achungba khanglakpadagi punishment ni phangkite numitudagi aigi babagi stubborn temper thabak tominaba singi marakta popular oike numitu su hauki mathangi ayukta Lily gi mapadu
ꯂꯣꯌꯔ ꯔꯥꯖꯨ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯤꯂꯤꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯅꯝꯕꯔꯗꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯣꯒꯥꯟꯅ ꯊꯥꯔꯛꯈꯤꯕ ꯅꯝꯕꯔꯗꯨꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖꯇ ꯃꯆꯤꯟ ꯀꯌꯥ ꯊꯤꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯂꯤꯂꯤꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯃꯨꯛ ꯂꯧꯗꯨꯅ ꯔꯥꯖꯨꯗ ꯊꯥꯈꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨ ꯐ꯭ꯔꯥꯏꯗꯦꯅꯤ꯫ ꯂꯤꯂꯤꯅ ꯁ꯭ꯀꯨꯜ ꯑꯣꯐ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯑꯦ꯫ ꯍꯌꯦꯡꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯀꯗꯕ ꯄꯤꯒꯗꯕ ꯂꯦꯛꯆꯔꯗꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤ꯫ ꯂꯤꯂꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯇꯨ ꯑꯥꯐꯇꯔꯅꯨꯟꯗ ꯂꯩ ꯍꯥꯏꯅ ꯈꯔ ꯊꯦꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯣꯂꯤꯛꯁꯤꯡꯗꯨ ꯃꯍꯥꯛ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤ꯫ ꯑꯌꯥꯝꯕꯅ ꯃꯉꯣꯟꯗ ꯃꯤꯟ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕ ꯌꯥꯎꯗꯕꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯂꯣꯒꯥꯟ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯂꯤꯂꯤ ꯇꯤꯆꯔꯁ ꯔꯨꯝꯗ ꯐꯝꯗꯨꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀ꯭ꯂꯥꯁ ꯂꯧꯅꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯣꯂꯤꯚꯤꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯂꯤ, ꯅꯪ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯈꯤꯅꯣ, ꯔꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯣꯂꯤꯚꯤꯌꯥ? ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕ? ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯇ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝ ꯑꯃ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯐꯤꯌꯔꯁ ꯑꯣꯐꯤꯁꯇ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨꯕ ꯃꯈꯣꯏꯅ ꯂꯥꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯐꯤꯃꯦꯜ ꯇꯤꯆꯔꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯍꯧꯏ꯫ ꯂꯤꯂꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯅ ꯑꯣꯂꯤꯚꯤꯌꯥꯗ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯂꯣꯒꯥꯟꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪ ꯀꯣꯔꯠꯇ ꯌꯥꯝ ꯊꯦꯡꯅꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯕꯅꯦ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯀꯟꯁꯄꯤꯔꯦꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯣꯂꯤꯚꯤꯌꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯤꯂꯤꯕꯨ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁ꯭ꯀꯨꯜꯅ ꯉꯝꯅꯕ ꯁꯣꯜꯕ ꯇꯧꯖꯁꯅꯤ꯫ ꯂꯤꯂꯤ ꯆꯤꯌꯔꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯎꯪꯗꯨꯅ ꯂꯩ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯉꯁꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯒꯤ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯊꯧꯗꯣꯛꯁꯤ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯅ ꯑꯃꯨꯛ ꯈꯪꯂꯛꯂꯕꯗꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯂꯤꯂꯤ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯂꯤꯂꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯎꯔꯦ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯒꯤ ꯒꯦꯠꯇꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡꯒ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ꯫ ꯂꯤꯂꯤꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯃꯛꯇꯗ ꯑꯀꯛꯅꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯣꯒꯥꯟꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯔꯨꯝꯗ ꯀꯣꯂꯤꯛ ꯈꯔꯅ ꯆꯪꯂꯛꯇꯨꯅ ꯑꯣꯂꯤꯚꯤꯌꯥꯒꯨꯝꯅ ꯂꯤꯂꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯣꯐꯤꯁ ꯔꯨꯝꯒꯤ ꯗꯣꯔꯗꯨ ꯇꯞꯅ ꯂꯣꯛ ꯇꯧꯏ꯫ ꯂꯤꯂꯤꯁꯨ ꯃꯊꯛꯇꯒꯤ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯁꯤꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔꯁ ꯃꯌꯥꯝꯗꯨ ꯍꯜꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯒꯥꯔꯗꯁꯤꯡꯗꯨꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯌꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯀ꯭ꯂꯥꯁ ꯄꯦꯔꯦꯗ ꯑꯃ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯤꯂꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯑꯣꯂꯤꯚꯤꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯛ ꯇꯧꯗꯨꯅ ꯂꯤꯂꯤꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯂꯤꯂꯤ, ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯁ꯭ꯀꯨꯜꯁꯤꯅ ꯑꯗꯨꯝ ꯐꯅꯕ ꯃꯥꯌꯣꯛꯅꯖꯁꯅꯤꯌꯦ꯫ ꯑꯣꯂꯤꯚꯤꯌꯥ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯦ꯫ ꯃꯁꯤꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯀ꯭ꯂꯥꯁꯇ ꯗꯤꯁꯇꯔꯕ ꯇꯧꯕꯗ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠꯁꯨ ꯂꯣꯏꯅ ꯊꯤꯍꯜꯂꯦ꯫ ꯑꯣꯂꯤꯚꯤꯌꯥ ꯂꯤꯂꯤꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯅꯣ꯫ ꯅꯪꯅꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕ꯫ ꯀꯣꯂꯤꯛ ꯑꯃꯅ ꯂꯤꯂꯤ, ꯑꯣꯂꯤꯚꯤꯌꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯦ꯫ ꯅꯪ ꯊꯣꯛꯇꯕꯅ ꯐꯅꯤꯌꯦ꯫ ꯂꯤꯂꯤ ꯄꯥꯝꯕꯣꯝꯗ ꯈꯖꯤꯛꯇꯪ ꯁꯨꯛꯊꯗꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯤ꯫ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ
Oliviana pairamba makhutusu thadorei. Lily thongnawdagi amuka lively sindu yenglaga lei. Cameraman mayamdugi mamangda din ama thokladuna reporter mayamduga wari sanari. Din aduna nganglibadu reporter singdu pendabagi mawong uttuna hena aggressive oirei. Cameraman amana manakta leiriba random oina student amagi manakta changsinduna question hangi. Thokliba asida hena ngaklibadi karomdagi no khangde logan gi mama ibe chasu hut phaudoraktuna yamlaba miyamdugi maraktagi thoklai. Camera amagi mamangda leptuna kaplaga wangang budusu Lilina building mathaktagi urami. Mahakna kari hairaga kaplibanu khangdrabasu ngangliba hairiba mayam asida aigi mingdi soidana palamgani. Lilina Olivia logan gi mamadi mapam asida matau karamna. Olivia ngakna tawribadu yenglaga lei. Aisu khangdi ngasai makai mahak yawba ude hojik khakdangni aisu uda ngairiye. Masina takpadi mahak ngasaidagi miyam maraksida lotuna leiba soidana oiramgani. Thokliba irang asida anauba hena kanba irang ama sagatnaba tanja chaba ama ngaituna leiriba oiramganiye. Lily di mapan thongi masa amadi wakhal pumba mes oire. Makhada ibecha makong makhut tingthoptuna phamthakre. Mahak pu hugatnakba changlakpa themnaba changlakpa mi khuding mahakta soklakanu haina machin thiraga laurami. University leaders amasung colleagues kayana mahakpu themnaba hotnai. Security guard amana mahakki manakta changbada ibechana changlakanu haina khupakna thai. Nakhoi kana amata aigi nakta changlakanu nupido lotuna thamgono puthoro aikhoi mahakka wari sanage nakhoi ga sanage haina mafam asida lakpa nate. Lily su mahakki ekto hana amukta ukidri asumna crowd ki mamangda tough oiba ngamgani haibasu khallude. Lily room manungdagi yenglaga sum leibadu ngamlaktre thoktuna wari sanarage haina leple. Olivia na makhut phaduna Lily yam impulsive oikino. Leaders na ngamnaba upay ama sizinaduna makhoi mayamse adum halan kisano. Lily yam na mong hadana Olivia makhoi ki family se ikai khangdabada kariga changdam narugani. Ai thokju phau makhoi sungan haloi. Hojikti aigi khuta evidence mayam ama lei kari suwani ngai oide. Olivia ngai hak muna khallaba matungda hoi phare aiga puna kuminarase. Makhoi ani makhada kumtharaktuna gate tu tamna lai. Ibecha chillaba miyam maraktudagi phamlaga leirabasu Lily lakle haiba laina urami. Hagolaktuna Lily gi manakta chensilai. Lily riek amata utpa nangjingai ibechana mahakki makhongda paiduna hippaga khurumi. Olivia na Lily bu mahakki maningda leihanduna ibecha da yengthaduna kaino nang toise. Ibecha Olivia gi wahang aduda karisu khumde. Lily gi manak tamna changsilaktuna trouser leg tu paiduna kapsinei. Aina icha bu ngakpinaba nangonda kayarak haijakhiba natra. Aigi icha khaktana nangonda chit tawba nate. Nangshu nupa mayamga mari leinaribadune. Adu oirabadi even tare. Nangna mahakpu karisu haidana kainarasu yabaduda mahakpu jelda changnabu honaribu karigino. Nangbu mi ama oibagi minungsi thawjal amata leitabra.